Mitsna na wa ma phokum jede lon baloi ra cha do gas stove tu da amu thangalaga haipet sahan na bohonari lata suwa khara do hairam baga adumak thokrabani Mitsna do ikui da cha cup ahum hairaga puthoragle ma di mi yamna la kadra khalibani adubu mi di ani khak oiram badu da ingangagle haipet ding bada adumak khangle maudha amaga lesabe amagani haibado mi du da yenglang cha paise Lata amadi lakliba makhoi anigi mangduda cha kapto amamam thamli makha taramda masu mai leiraga lakpani adubu wahai amada chatlamado chaplepi ima asisira popang sudabi malai haibado latana hoi mani ngangna bo thokna wakraba mamitchida ne thillaga taktripok sukang khangkidrabani Mitsna so manabatan banina wahai amatta khumlamda hanna fo yenglamda laklubani Asum na cha ising pumbaloy silak padudadi cha na basem sanare. Mitsna so masana na cha plate ahum sem duna thamle. Mathelo koy sing duna chakloki akoy bada thamle. Mitsna champutubdi tonga na baul amada haplaga thambani. Happy gi haina tawbaga lakli bilay sapi duna yam usittabagi moong dahiri. Yare, ay sumbase chade. Mitsna so wahay duda leple hapludre. Mayam dogi awat abaying silamlaga maso chakum dagi thoraklaga magi kana changakpani hek changakpagasu tarakli phone gi ring lakpagi khonjelado ta changsilaga yenglubada ure nongren gi oiramba hello thabak chilibo imagi mi khra lai chak thongubani adugi loida ngairi nongren gaklamna kana imana degon haidena khangde iso amuk to ukidriye Ho pare aiso thabak nga kombagane call torokpanida ima hoge awada pamti yongkige thamo phone thamkibaga Mitsna so makhada prabra kumaklaga chakhumlomda muglakle wing lubada thoina awat apadi udre adubu maso hairekladi khanna nakalwaira flip lagale chak charam badai lata do leplaga Mitsna do onsilaga haire karino aduda sumleptana leidubo chakase sangu yadre chalo saida asale rucho Mitsna latagi wahaiduda lakliba anidugi mangda tasingni ikai chakhumdagi thoraklaga sum lakpaduna mangolduda madom phamlaga le mimangda hairakiba wahaiduna khanjiluraga tasingni ikairabani pungdi khangawba natte laklamliba anidu hankibaga Mitsna hojikta imungda changakle chakhumda sumdring sangakpaga ure Charambagi sengzin papau toramda ichai chaina leiribado madu phawba Mitsna karishu khanba tawda phajana senglaba tung amuk phengdoknaba bashan du hapchili matang dalata laklaga wahai khara haire hey hozila amido aigi kuchabi ima oigadoribani waphamse wow ahik lawrakpada na khori saram dung mek khairaga hatokle khang isagi mama ina siliba luhongba sisone thugaina basilak yaroi hek chilakpada nang sofa boiroi wadu Mitsna masana haifam khangdaba nungaitaba ma phaurakle ahanba oina maso latanda wahai khara haina bohnare ima madu boy thokpa yaba wara kadi goi thokpa yaroi doribano chawnu honga doribani ima madu tati tobigano imana namobo Nungsibidrasu namongnadi imabu nungsiye Yare, tajaningdre nangi tat ki pirangdo swaide sinthasanarano yumse kangkhong sai batare ima gi wakal do hongdok piu maduna tungda kaya kairak pasulakani kari nang negi sinthakta khomba yabra hairaga latado aswaide leiramba wai tainabagi singyawa baketo pairaga Mitsna gi masada khangi hizili khangogdana torokpo oibana Mitsna do khangpre khangna masado krantok laga lepi Lata amuk sound yenglaga matung hek aigi sinthakta khumaklaba sidagi henba torakani khango haukraba singdu ningsinglubada Mitsna masado to chumkiba khangaudre matamduda mahakta tawkiba tamthiraba thodok singadobo manau nupi oiribi laisa mangonda thokadra haibagi mipai sabana tarai thadokiba ngamdabani asumna hingdu haukre mathangi numitni Niksu thabak chathoknibagi mut ama leitabana mayumdagi hendri masagi kanagi pau thorakdri
ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯣꯔꯛꯂꯒ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯄꯥꯕꯨꯡ ꯁ꯭ꯌꯥꯝꯁꯨ ꯉꯁꯤ ꯑꯌꯨꯛꯀꯤ ꯈꯕꯔꯗꯣ ꯍꯧꯖꯤꯛꯇ ꯄꯥꯔꯝꯕꯅꯤ꯫ ꯅꯨꯡꯁꯥ ꯌꯥꯏꯕ ꯑꯣꯏꯅ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯂꯒ꯫ ꯄꯥꯕꯨꯡ, ꯂꯨꯁꯤ ꯍꯣꯏꯗ ꯆꯠꯂꯒ ꯀꯩꯅꯣ ꯋꯥꯔꯤ ꯍꯥꯏꯕ ꯌꯥꯎꯈꯤꯕ ꯃꯤ ꯌꯥꯎꯔ ꯃꯥꯜꯂꯦ꯫ ꯃꯁꯤꯅ ꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯂꯛꯂꯅꯤ꯫ ꯉꯜꯂꯤꯉꯩ ꯁꯦꯡꯗꯣꯛꯅꯍꯧꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯁ꯭ꯌꯥꯝꯁꯨ ꯄꯥꯔꯝꯕ ꯈꯕꯔꯗꯨ ꯊꯨꯞꯆꯤꯟꯈ꯭ꯔꯒ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯏꯄꯥꯁꯨ ꯋꯥꯐꯝꯁꯦ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯝ ꯑꯊꯧꯅꯤ, ꯀꯔꯤ ꯇꯧꯔꯛꯄ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯔꯥꯏ ꯍꯥꯏꯔꯨꯔꯒ ꯎꯁꯤꯠꯇꯕ ꯑꯣꯏꯔꯁꯨꯅꯦ ꯑꯃꯨꯛ ꯈꯟꯈꯤꯗꯧꯔꯤꯕꯅꯤꯅꯦ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯇꯁꯦꯡꯅ ꯄꯦꯟꯗ꯭ꯔꯦ꯫ ꯐꯅ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗ ꯅꯆꯥ ꯈꯔꯗꯤ ꯋꯥꯔꯧꯏ꯫ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ, ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯋꯥꯐꯝꯁꯦ ꯀꯥ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯅꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯝꯃꯗ ꯈꯔ ꯄꯥꯎ ꯍꯥꯏꯈ꯭ꯔꯣ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯆꯠꯅꯕ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯃꯌꯥꯒꯤ ICD ꯏꯝꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯁꯔꯖꯔꯤ ꯑꯃ ꯂꯩꯕꯗꯨꯅ ꯄꯥꯟꯊꯣꯏꯁꯨ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯐꯝ ꯀꯌꯥꯗ ꯂꯥꯏ ꯈꯨꯔꯨꯝꯖꯔꯒ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯛꯂꯦ꯫ ꯍꯟꯗꯛꯀꯤ ꯆꯤꯡꯂꯦꯝꯕꯅ ꯃꯈꯣꯏꯒꯤ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡꯁꯤꯡꯁꯤ ꯎꯕꯗ ꯄꯥꯟꯊꯣꯏ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯗꯤ ꯏꯀꯥꯏꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯌꯥꯁꯨ ꯇꯠꯇꯅ ꯍꯪꯂꯤꯕꯅꯤ ꯉꯁꯤ ꯃꯥꯒꯤ ꯁꯔꯖꯔꯤꯒꯤ ꯃꯐꯝꯗꯨꯗ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯅ ꯀꯟꯅ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯃꯃꯥ ꯄꯥꯟꯊꯣꯏꯗ ꯃꯦꯜꯂꯛꯄꯗꯨꯅ ꯄꯥꯟꯊꯣꯏꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯄꯟꯗꯅ ꯑꯇꯣꯞꯄ ꯋꯥꯍꯩꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤꯕꯅꯤ꯫ ꯁꯔꯖꯔꯤꯒꯤ ꯄꯨꯡ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯃꯌꯥꯁꯨ OT ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯀꯣꯝꯕꯒ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛ ꯆꯦꯜꯂꯛꯇꯨꯅ ꯄꯥꯈꯠꯂꯤꯕꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯏꯃꯥ, ꯁꯔꯖꯔꯤꯁꯤ ꯍꯦꯛ ꯂꯣꯏꯕꯗꯒꯤꯗꯤ ꯃꯌꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯗꯧꯅꯤ꯫ ꯀꯩꯁꯨ ꯈꯟꯒꯅꯣ ꯏꯃꯥ, ꯃꯌꯥꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ ꯍꯥꯏꯕꯗꯨꯅ ꯍꯦꯜꯂꯦ ꯄꯥꯟꯊꯣꯏꯅ ꯀꯞꯂꯤꯕꯁꯨ꯫ ꯄꯨꯡ ꯌꯥꯝ ꯆꯪꯗꯅ ꯃꯌꯥꯒꯤ ꯁꯔꯖꯔꯤꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯇꯦꯛꯇ ꯀꯥꯏꯗꯕ ꯃꯇꯧ ꯎꯔꯒ ꯄꯥꯟꯊꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯃꯗꯨꯗ ꯆꯤꯡꯂꯦꯝꯕꯁꯨ ꯂꯣꯟꯅ ꯃꯃꯣꯟ ꯇꯧꯖꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯥ ꯏꯆꯥꯒ ꯎꯅꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯏꯃꯥ, ꯌꯥꯅꯤꯌꯦ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯈꯤꯁꯤ꯫ ꯃꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯛꯁꯨ ꯂꯥꯏꯖꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ꯫ ꯂꯥꯏꯖꯗꯤ ꯐꯣꯟꯗꯨ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯕꯒꯨꯝ ꯇꯨꯃꯤꯟ ꯑꯃꯨꯛꯁꯨ꯫ ꯇꯥꯕ꯭ꯔꯣ? ꯄꯥꯕꯨꯡ ꯊꯥꯔꯛꯑꯒꯦ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯅꯕ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯊꯧꯅꯥ ꯐꯅ ꯄꯥꯎꯈꯨꯝ ꯄꯤꯔꯨꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯩ꯫ ꯅꯦ, ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯁꯥꯅ ꯌꯥꯔꯕꯣ? ꯃꯇꯝ ꯈꯔ ꯉꯥꯏꯈꯤꯁꯦ꯫ ꯀꯌꯥꯝ ꯀꯨꯏꯕ ꯃꯇꯝ? ꯈꯔ ꯍꯥꯏꯗꯤ? ꯏꯆꯦ ꯌꯥꯝ ꯁꯥꯎꯔꯤ꯫ ꯏꯆꯦꯅ ꯁꯥꯎꯔꯗꯤ ꯑꯩꯒꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯛꯂꯣꯏ꯫ ꯑꯩꯉꯣꯟꯗꯩ ꯅꯆꯦꯅ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤꯗꯤ ꯏꯆꯦ ꯑꯃꯗꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯅꯪꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ꯫ ꯃꯗꯨꯅ ꯑꯩ ꯅꯪꯕꯨ ꯑꯗꯨꯝ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯂꯒ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯏꯁꯥꯁꯨ ꯂꯩꯇꯥꯕ ꯉꯝꯗꯦ꯫ ꯑꯩ ꯋꯥꯈꯜ ꯍꯣꯡꯗꯦ꯫ ꯂꯥꯏꯖ, ꯏꯅꯥꯛꯇ ꯁꯨꯝ ꯂꯩꯔꯣꯕ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯅꯤ꯫ ꯅꯣꯡꯃ ꯀꯧꯕ ꯃꯍꯥꯛꯀꯤ ꯃꯇꯝ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡꯁꯤꯗ꯫ ꯌꯥꯝꯕꯣꯡ, ꯏꯆꯦ ꯂꯥꯛꯑꯦ, ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯅ ꯐꯣꯟꯗꯣ ꯃꯥꯅ ꯑꯣꯏꯅ ꯐꯠ ꯀꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖ ꯃꯆꯦ ꯂꯥꯛꯄꯒꯤ ꯀꯛꯄ ꯅꯠꯇꯦ꯫ ꯃꯥꯅ ꯈꯨꯝꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇ ꯁꯨꯝ ꯍꯪꯂꯛꯂꯅꯤ ꯈꯪꯕꯅ ꯃꯥꯅ ꯑꯣꯏꯅ ꯀꯣꯜꯗꯣ ꯀꯛꯄꯅꯤ꯫ ꯐꯣꯟꯗꯣ ꯃꯈꯨꯠꯇ ꯄꯥꯏꯅ ꯁꯨꯔ ꯑꯃꯁꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯑꯍꯣꯡꯕ ꯑꯑꯣꯟꯕꯁꯨ ꯂꯩꯇ ꯅꯣꯡ ꯅꯤꯅꯤꯗ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯐꯣꯟꯗ ꯍꯥꯏꯔꯝꯕ ꯂꯨꯁꯤ ꯃꯄꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯁ꯭ꯌꯥꯝ ꯃꯊꯥ ꯁꯥꯅ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩ꯫ ꯇꯨꯃꯤꯟ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯑꯗꯨꯝꯅ ꯂꯩꯅ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ꯫ ꯅꯣꯏꯒꯤ ꯅꯨꯄꯤ ꯆꯦꯟꯕ ꯆꯦꯟꯗꯕ ꯑꯩ ꯈꯪꯗꯦꯅꯦ꯫ ꯑꯩꯒꯤꯗꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯅꯈꯣꯏꯅ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯍꯦꯛ ꯌꯥꯗꯕ ꯊꯣꯛꯂꯕ ꯅꯆꯥ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯅꯣꯏꯒꯤ ꯋꯥ ꯑꯩ ꯇꯥꯔꯣꯏ꯫ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎꯁꯨ ꯊꯥꯗꯣꯛꯄ ꯍꯧꯔꯗꯕꯅꯤ꯫ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯀꯥ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯕꯅꯤ ꯁ꯭ꯌꯥꯝꯗꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯂꯥꯏꯖꯁꯨ ꯃꯥꯡꯒꯣꯜꯗ ꯁꯨꯝꯆꯤꯠ ꯁꯤꯠꯆꯤꯜꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯎꯔꯦ ꯂꯨꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯔꯣꯁꯤ ꯂꯦꯞꯄꯝꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯇꯤꯡꯉꯛꯏ꯫ ꯀꯔꯤꯁꯨ ꯀꯟꯗꯕ ꯁꯥꯔꯒ ꯃꯈꯥꯗ ꯈꯨꯝꯃꯛꯂꯒ, ꯂꯥꯛꯏꯔꯣ? ꯃꯊꯛꯇ ꯐꯝꯁꯦ꯫ ꯌꯥꯔꯅꯤ, ꯑꯩ ꯄꯥꯎ ꯑꯃ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ꯫ ꯀꯩ ꯄꯥꯎ ꯑꯣꯏꯕꯤꯔꯕꯅꯣ? ꯋꯥꯁꯦ ꯑꯩ ꯀꯣꯏꯊꯣꯛꯂꯒꯁꯨ ꯍꯥꯏꯔꯨꯏ꯫
ꯅꯪꯁꯨ ꯈꯪꯉꯝꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯨꯁꯤ ꯈꯪꯉꯤꯀꯣ ꯂꯥꯏꯖꯁꯨ ꯍꯥꯏꯕꯒꯤ ꯃꯉꯛꯇꯨ ꯅꯣꯝꯂꯤ ꯔꯣꯁꯤ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯗ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯖ ꯃꯉꯣꯟꯗ ꯄꯤꯔꯛꯏ ꯁꯤ ꯃꯥꯏ ꯂꯨꯍꯣꯡꯕꯩ ꯀꯥꯔꯗꯅꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯅꯤꯛꯀꯅꯤ ꯃꯁꯤꯗ ꯅꯪꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯏ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯈꯪꯂꯗꯤ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯞꯊꯣꯛꯆꯈꯣ ꯅꯠꯇ꯭ꯔꯗꯤ ꯇꯨꯡꯗꯤ ꯏꯀꯥꯏꯕ ꯆꯣꯛꯄ ꯀꯌꯥ ꯅꯪꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯥꯏꯖꯅ ꯉꯛꯄꯅ ꯃꯁꯥ ꯐꯣꯛ ꯁꯣꯔꯣꯜꯂꯤ ꯀꯥꯎꯈꯩ ꯆꯞ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯇꯥꯔꯛꯄꯒꯨꯝ ꯐꯥꯎꯗꯕꯁꯨ ꯅꯠꯇꯦ ꯋꯥ ꯂꯥꯡ ꯉꯥꯡꯅꯤ ꯀꯥꯎꯈꯩ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯥꯔꯠꯇꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯎꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯅꯤꯛ ꯋꯦꯠꯁ ꯂꯨꯁꯤ ꯍꯥꯏꯅ ꯏꯐꯣꯡ ꯐꯣꯡꯅ ꯊꯥꯔꯤꯕꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯃꯤꯂꯨ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯄ ꯍꯧꯏ ꯃꯪꯗꯐꯥꯎ ꯃꯪꯂꯨꯗꯕ ꯊꯧꯗꯣꯛꯁꯤꯅ ꯃꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯂꯛꯇ꯭ꯔꯦ ꯃꯤꯠꯂꯨꯗꯒꯤ ꯄꯥꯊꯣꯔꯛꯄ ꯄꯤꯔꯥꯡꯗꯨꯅ ꯀꯥꯔꯠ ꯃꯊꯛꯇ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯂꯤ ꯔꯣꯁꯤꯗꯤ ꯃꯇꯧꯗꯣ ꯄꯦꯟꯅ ꯌꯦꯡꯂꯝꯂꯒ ꯍꯟꯈ꯭ꯔꯦ ꯂꯥꯏꯖꯗꯨ ꯀꯞꯅ ꯀꯞꯅ ꯄꯦꯟꯗ ꯋꯥꯍꯩ ꯈꯔꯁꯨ ꯆꯤꯝꯕꯥꯜꯗ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯑꯩ ꯁꯥꯎꯗꯦ ꯈꯪꯍꯧꯗꯅ ꯑꯗꯨꯛ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯀꯌꯥ ꯑꯃꯅ ꯀꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯁꯨ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯊꯣꯛꯂꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯈꯥꯡꯕꯅꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ ꯀꯔꯤꯁꯨ ꯍꯩꯖꯕ ꯉꯝꯗ ꯃꯗꯣꯝ ꯆꯥꯛꯅ ꯋꯥꯅ ꯈꯥꯡꯖꯕꯅꯤ ꯑꯁꯦꯡꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯔꯥꯟꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯤꯠꯁꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯗꯤ ꯐꯔꯦ ꯍꯥꯏꯅ ꯈꯟꯇꯣꯛꯂꯕꯅꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯐꯥꯎ ꯂꯥꯏꯖ ꯍꯤꯞꯊꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗꯨꯗ ꯑꯗꯨꯃꯛ ꯈꯨꯟ ꯆꯤꯡ ꯁꯥꯗꯨꯅ ꯐꯝꯂꯒ ꯂꯩ ꯆꯨꯝꯅ ꯐꯝꯕ ꯅꯠꯇꯦ ꯃꯀꯣꯛꯇꯨꯗ ꯑꯃꯨꯛꯇ ꯈꯟꯗ꯭ꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯜꯂꯒ ꯈꯜꯂꯤ ꯑꯐ ꯅꯨꯡꯉꯥꯏ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯇꯥꯡꯗꯨꯃ ꯌꯥꯎꯗ꯭ꯔꯕꯅ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯕꯅꯤ ꯀꯨꯞꯅꯤ ꯀꯥꯎꯈ꯭ꯔꯕ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯥꯊꯣꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯅ ꯈꯖꯥꯏꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯄꯗꯨꯅ ꯃꯈꯨꯠꯇꯣ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯃꯪꯗꯐꯥꯎ ꯊꯣꯛꯅꯤ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯅ ꯃꯁꯥꯃꯛꯇꯗ ꯊꯣꯛꯂꯕꯁꯤꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯅꯥ ꯐꯥꯎꯔꯛꯄꯅꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯤꯅ ꯈꯨꯗꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯕ ꯑꯃꯝꯕ ꯃꯔꯛꯇ ꯀꯞꯄꯅꯤ ꯈꯪꯕꯤꯒꯗ꯭ꯔꯥ ꯃꯥꯒꯤ ꯄꯤꯔꯥꯡꯒꯤ ꯃꯃꯜ ꯎꯕꯤꯒꯗ꯭ꯔꯥ ꯃꯥꯒꯤ ꯑꯋꯥꯕ ꯊꯧꯁꯥꯗꯕꯅꯔꯥ ꯊꯑꯣꯏꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯉꯛꯂꯤꯕ ꯐꯣꯟ ꯄꯥꯏꯈꯠꯂꯨꯕ ꯇꯧꯗꯦ ꯇꯥꯗꯕꯃꯛꯁꯨ ꯑꯣꯏꯔꯣꯏ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯇꯁꯦꯡꯅ ꯇꯥꯔꯔꯣꯏ ꯈꯟꯅ ꯇꯥꯗ꯭ꯔꯕꯒꯨꯝ ꯇꯧꯔꯤ ꯂꯦꯞꯄ ꯂꯩꯇ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯁꯨꯝ ꯈꯤꯡꯂꯛꯄꯗꯨꯗꯗꯤ ꯐꯅ ꯀꯨꯏꯅ ꯂꯩꯕꯒꯤ ꯇꯨꯡ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯛꯏ ꯅꯤꯛꯀꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯂꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯃꯛ ꯅꯠꯂꯨꯗ꯭ꯔꯕꯁꯨ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯈꯤꯕꯅ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯦ ꯑꯅꯝ ꯀꯟꯕꯅꯤ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ ꯈꯪꯂꯐꯥꯎ ꯄꯥꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯅꯝ ꯀꯜꯂꯒ ꯀꯣꯜꯗꯨ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯟꯖꯤन ꯍꯟꯖꯤन ꯈꯤꯡꯉꯛꯂꯤ ꯑꯃ ꯇꯠꯈꯤꯕꯒ ꯑꯃ ꯃꯔꯤ ꯃꯔꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯂꯥꯏꯖꯁꯨ ꯐꯣꯟꯗꯣ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯃꯨꯟꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯣꯜꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯦ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯗꯦ ꯃꯃꯥꯏꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯈꯔ ꯅꯣꯟꯊꯔꯛꯂꯦ ꯑꯁꯣꯝꯗꯒꯤ ꯅꯤꯛꯇꯣ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯊꯥ ꯂꯥꯏꯖ ꯅꯪ ꯀꯩꯗꯧꯔꯦ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯌꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯒꯅꯣ ꯅꯪꯒꯤ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯧꯗꯨꯅ ꯌꯥꯝꯕꯨꯡꯕꯨ ꯌꯥꯝ ꯑꯣꯠꯂꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯌꯥꯝꯕꯨꯡꯗ ꯍꯥꯏꯒꯗꯕꯅꯤ ꯄꯨꯝꯅꯃꯛ ꯌꯥꯝꯕꯨꯡꯅ ꯊꯦꯡꯅꯒꯅꯤ ꯃꯥꯅꯗꯤ ꯄꯥꯈꯠꯆꯅ ꯍꯥꯏꯅꯤꯡꯕꯗꯣ ꯄꯨꯝꯅꯃꯛ ꯈꯛꯇ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯝꯗ ꯂꯥꯏꯖ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯃꯥꯏꯊꯣꯡꯗꯨ ꯍꯦꯟꯅ ꯃꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩ ꯅꯤꯡꯁꯤꯡ ꯂꯥꯏꯖ ꯑꯃ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒ ꯂꯩꯕꯅ ꯍꯦꯟꯅ ꯑꯃꯨꯛ ꯀꯞꯅꯤꯡꯕ ꯍꯧꯔꯛꯂꯦ ꯋꯥ ꯑꯃ ꯉꯥꯡꯊꯣꯛꯄꯗ ꯈꯣꯟꯖꯦꯜ ꯅꯤꯛꯂꯅꯤ ꯈꯪꯕꯅ ꯀꯞꯅꯤꯡꯂꯤꯕꯗꯣ ꯐꯥꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯉꯝꯗ꯭ꯔꯦ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯈ꯭ꯔꯦ ꯅꯤꯛꯇꯤ ꯍꯦꯟꯅ ꯄꯥꯈꯠꯂꯦ ꯂꯥꯞꯅ ꯂꯩꯈ꯭ꯔꯒ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯁꯤꯅ ꯑꯣꯏꯔꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯈꯠꯄ ꯃꯁꯥ ꯂꯩꯇꯥꯗꯕ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯧꯔꯕꯅꯤ ꯈꯨꯗꯛꯇ ꯆꯦꯜꯂꯛꯅꯤꯡꯕ ꯍꯦꯛ ꯐꯥꯎꯏ ꯅꯤꯛꯁꯨ ꯇꯞꯂꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯇꯥꯕ꯭ꯔꯥ ꯀꯞꯀꯅꯨ ꯀꯞꯄꯒꯤ ꯃꯍꯨꯠ ꯍꯥꯏꯌꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯗꯣꯝꯅ ꯀꯞꯂꯒ ꯁꯨꯝ ꯂꯩꯔꯗꯤ ꯍꯦꯟꯅ ꯂꯩꯇꯥꯔꯔꯣꯏ ꯑꯩ ꯍꯟꯗꯛꯇꯤ ꯂꯥꯏꯖꯗꯣ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯄꯦꯟꯗ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯅꯥꯛ ꯅꯛꯄ ꯎꯄꯥꯜꯗ ꯇꯥꯡꯖꯕ ꯃꯥꯅ ꯆꯥꯛꯇꯥꯃꯤꯟꯅꯕ
Tamamba hingda sak bilay ang tabalay. Kanana sa sintana bida, loy kiba punsi. Pasay, ningtizay, nungsibalay nam chili haidu na so. Makoy punsi di, kanana so kalagnate. Ay na so kalagte. Ato po yan pong, kalagna jiba makoy kiso, magun na badilay pa ni. Paana ba amte haidu na so? Lairang mano po, karibu tau bangamlo ni. Yan pong, kanana so, ay ba Nungsibidrasu, ay kiso kandida. Liza, nang ado mo ay gano, nang giyang pong liris di, nang mo Nungsibidra ay di, nang ay gano. Nang mo Nungsiman may kanagi watada, nang gidamag lipli ba yung mong da, ado mo ay gano, sukay ay gano. Ay yoyo tamlam trabada, ay nakaritaw bangam gani. Why si ay baga, Liza kang mangamda hinakap thorakli. Liza, kayo nang hari dubo. Yang mong kido ay ba no? Nang napi na ba hayo? Yang mong karito oge. Nang giapa mo kuding, yang mong na pang tupangam gani. Liza kap na. Lusi ka nang ganungan nila yun. Hanag tinig to, kon kazikalay. Liza, nang mangladom na ibo tasadra. Yang boy na tasa ba? Sidi lai ba kiyo atida. Ngayon kisemsin sasan na buhay da nang pangtagi kan gano. Nang nakangli uri ba pumba at yung manate ay baso ng kango. Yang mong giluhong pagikard ay ngondalay. Liza, nang ngayon ay wawas sa tararidra. Tabagi ka na bakari pulay rin na yambo. Yang mong naisa ng muna tao. Ay na ay wawan na tana kanagiwasa ng taza gano. Taza ba hilingay China fanggani. Yek na bayami, wakal so hakjang so, Jackson na lay na wana si. Yambo, lusin na nang butamoy sa ninong sisay hebeso, ay kangi. Liza, fagi di kisong sarok na wawag nang hayra na. Amok ay nasarok la di po na magkiamang baso ay raglani. Ay tamaki. Tung gipon si da, nungay pata na masarok ay ba, yamong gipon si oy biyo. Why si ka hayra ka, kanagiwa tada Liza call do fat kay. Fondo makut naman na, pay na, mamay dus upsilaga hina pina kapkre tamoy sok na kapli. Somdanig masado tok fom kang manate magi roomgi balcony da thoraklaga wari sarambani. Adubo kangaw da magi wa phawba tabi da kol kakrapa phawba ma machiling da tumak lip laga makut na phone du chi na paisilaga lip laga le. Ay nga do hawkre mathangi numit kya yuktani pung mapantara hairak padwaini niksu thabak pu chatoribra thorakpani. Sumang da siyama madilata wari sanaraga leirambada masu uribani adubo ma kaurude. Thukre laklibado prapap chatna bo anabani adubo siyamna khamlai. Ibungo nang amuk tangay ko. Nik chatlambado leplaga amuk hanjilay. Babong, wa siyamna lukre. Kari kamdaw sige haibado ipay cha punhata na sine. Babong, ko na lakpo wai khangde. Khangpam su thokte. Maram di mado engon na maru oide. Aduga pabong hana thokraba thokduksi kaidana bo ina hotnabiyo. Wa si panglai malai lai thokpusune yaroi dorine. Pharasu phatrasu sanga chaukraba leibak puriba misakni. Kittada chang ta doribani ne. Pumnamak na chana fanaba pumbo nagani. Aranba soiba singsi achummada maithiba pifam thoktabrane pabong. Pung kharagi matungni hospital dani. Lucy Sundong nini di parak labani hospital da adum laibada mayum da handana. Handang nakra chinmana yumda amok handok hansin tawdrubani. Ayoki duty chatna bahayduna Lucy makoygi leifam lomdagi mamanabi ama niga punna lakbindabani. Adubu maptang dudani konjel namana mabu khamlakibado. Ngai ko Lucy. Lucy onthoktu na yenglakpani adubu nik urambada haifet sungai. Ngaktabanate amaromdadi harauribani. Tamlamna khumla imaso. Kay chalubano. Nik mamanabi atay da haifet yenglaga. Noisangkro ibani kagsana mapami. Lucy na haidana magalak minaba tayso hana jangan kre. Swaida samsaba yagadra. Invitation card hari si kayo no. Lucy ngakna. Kay matangino ay gyan tadre. Liza da kay haruge. Invitation card piramisina kanane haidu ba. Piramdana mana ingon da harakadabasunate. Ay gyan tadre tawrise. Nasana naralayadi kamay na gyan tani. Taroy, sukta taroy. Adubo nang sima di kango. Liza na tana ay kanahabu sa nungsibaso nga moy.
Nangna khaliba pumba aremba tani haibase masi makhango. Magi aningba apamba wai kharase hairamlaga niktu mafamdagi thorakle. Hairamliba wai singduna lusita singna tarang chatkre. Gyan taba ngamdre. Mana nongnini mayumda haludabasida pungaw ngaiba haibado oire. Ngakto dana muttu pungong hongkre mathwai su nungaitre. Karisu khangjadaba mangwanda asumna tathi nganglambasi ma tasengna nungaitre. Chana phone do puthok Rosida call tawi. Rosi mayumdagi lakadabani maramsina ma lakpa ngaingamda tawribani call do. Ikwi da tumpari. Hello, Lucy, ai loisali. Wari sabe yagadra. Lucy ki khonjel do tabada nan khagi iman manadabaduda Rosi chingna nanglei. Lucy, nang kedorage. Ai invitation card haisa kaino. Rosi nga khumpom khangdi adubu masu ngamnabado khumlei. Adu kedorage kanana ke mo hairino. Rosi, ai pakhumpiyo. Invitation card haisa kaino. Rosi nga tumin leibaga tapna pakhumpi. Papung na haibagi aina laisada pirubani. Lucy chana makut kubaktuna maraibok mapada thamlaga. Rosi, kaigino noina sukyan tadrisibo. Aingonda kem ta sairamda noi wakhal yang memonde. Gihaki aningbada sum chaladi. Ai wa makata ningdre. Nangina tawingba ai ngamdi. Papung khaki suwanate side aina nangi itagi damak tawbani. Rosi, ai khaki khanba wakhal na chaladi miyoi kayagi thamoi kaigani haibase. Nang khangdre. Kaigino nangna dumna tawriba. Pabung na harasu nangna thimjin mayayna. Lucy nang kaidorage ba kana kay harage. Hairak tabagi wapam sunate. Adu ba inga sidi nakoida kharap inde. Nangi panaba khalluba aina lalabra Lucy. Lan belanda ba wapam sunate. Adu bu Rosi. Wai krase hairaga sorsa kapning bado fazile. Phunkat lakliba masato haifet fazile. Magi maram giwa makhata na pallagumsi. Rosi nungaklaga. Lucy, asing mani Rosi, magi wa makhata na panaragumsi. Ay magi mapamda amuk hana yet kaya na sukhandre. Pare, ay tamagi nang salak na matoro. Rosi ki pakum ngaida Lucy phone do mano ay na fatkakli. Phone gi screen do da yinglaga ngayak sumik lambade. Milu pirang ani di hawrakliba adobo. Makut kutsa do na amuk tang nanthokli. Kay sukhanda basaraga hospital manung changakli. Nungai tabada natana masado tasing na nikda su ikaire. Somda niksu showroom da laklami makoi sargi hong liba hanadagi hini strict oiba hengalakpa maong sida. Staff sangdudi ubata maklap su taktang niklabani. Nikmagi cabin da direct changaklaga rang nahangi record singdu amuk mari yinglay. Thoidok pa soy ran yawram dabaduna masu kaisu hairudre. Magi assistant oiba UN su wa kaya nganglakta mathawda mai onsili. Mayung maki konthong mayaduda madong famlaga leiram libi mabu ubada yimayayna. Laisa, aina tariba pausing si achumba sing mangaktani ko. Tasing na singlaba. Laisa yimayayna hairi da tari, mamay duhi na makhanda luktaraga tam na hairi. Yay, ay muklay bag tibidi mapam kay da suleram laroida. Sidagi hina wabadi, tong da sulaka ni haiba na itasadre. Yimayay laisa da nungay tiying laga. Kay ginang adumay na harino ay sulari sidi. Thoy na wafam toktida. Makoy na pangin hinsin bayabo nate. Nang mukana laitre na makoy na kanbani. Adubo makoy na uribado lali. Nang gisu miwate habase kangansi. Ichi su yam sawi. Imadi asaw pato utte. Ay ngonda mamonok na waso tumay. Ay nakisu kanda basaraso. Tumin em kape. Matong na di kape hariko. Ay naibiri sini. He kapamaba ay di kedawiyeng. Atay lari, inibu lagi bro. Imadi nang nihinang hangin duni. Masado kan katpa ko balay di. Kasi ngarang di machayi kan mada hinak soksin kramali. Adong pamung dalay, waso ingang lagtre. Nang giwakal ni hensin boy ram nida. Kay sokjun doino sumpagala adabani imaso. Kem kanjin ganada. Yay, si wari sa tokla sida. Nang asidi tabag chatrama. Chatre, Sunday ngay bangam damagi nangunagi hay na lip lauriba. As wathi tong no da Sunday da sum ola so yabadubo kay wathi no asing mani aina nong fado lawbani na problem kay sulay yare adu wathi na jade kay no kay tho usira kay ning dida lai sa mayum dai fet ing laga imana kaw gibra kaw dida konthong sida famaga manung de kaw bu kay gitaroi dino chalo lo ra yare da lolora no
ꯌꯨꯝꯌꯥꯏ ꯁꯨꯐꯝꯅ ꯐꯝꯅ ꯀꯣꯟꯊꯣꯡ ꯅꯛꯅ ꯍꯧꯔꯤꯕ ꯎꯖꯥꯎꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯈꯠꯂꯒ ꯇꯞꯅ ꯋꯥꯁꯦ ꯍꯥꯏꯔꯛꯄꯅꯤ. ꯂꯥꯏꯖꯅ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯑꯋꯥꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯀꯣꯛꯄꯒꯨꯝ ꯐꯥꯎꯏ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯗꯤ ꯀꯣꯛꯅꯕ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯂꯥꯛꯑꯁꯤꯔꯅꯦ ꯑꯩꯕꯣ? ꯃꯥꯒꯤ ꯑꯋꯥꯕꯁꯨ ꯑꯩꯅ ꯂꯧꯊꯣꯛꯀꯅꯤ. ꯅꯨꯡꯉꯥꯏꯕ ꯄꯨꯝꯕꯁꯨ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯑꯩꯅ ꯄꯤꯒꯅꯤ. ꯃꯁꯤꯗ ꯃꯤꯇꯣꯞ ꯌꯥꯎꯍꯟꯅꯤꯡꯗꯦ. ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯑꯅꯤꯗꯨ ꯇꯨꯡꯂꯣꯝꯗ ꯐꯠꯄ ꯑꯣꯟꯊꯣꯔꯛꯂꯦ. ꯂꯥꯏꯖꯗꯤ ꯐꯝꯂꯝꯕꯗꯩ ꯄꯨꯛ ꯍꯧꯒꯠꯂꯒ ꯉꯛꯂꯞꯅ ꯌꯦꯡꯂꯦ. ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯤꯛꯅꯤ. ꯌꯨꯝꯌꯥꯏꯁꯨ ꯑꯣꯟꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯃꯥꯏꯊꯣꯡꯗꯨ ꯁꯨꯛꯆꯤꯜꯂꯛꯂꯦ. ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯛ ꯈꯪꯕꯗ ꯅꯠꯇꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥꯁꯨ ꯍꯦꯟꯅ ꯁꯥꯎꯔꯤꯕꯅꯤ. ꯂꯥꯏꯖꯗꯒꯤ ꯃꯥꯡ ꯈꯔ ꯆꯦꯠꯈꯠꯂꯒ ꯂꯦꯞꯄꯤ. ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯤꯛꯀꯤ ꯈꯣꯟꯖꯦꯜ ꯋꯥꯔꯣꯞ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯃꯤꯇꯣꯞ ꯌꯥꯎꯍꯟꯅꯤꯡꯗꯦ. ꯃꯔꯛꯁꯤꯗ ꯅꯪ ꯀꯅꯥꯅꯣ? ꯌꯨꯝꯌꯥꯏ ꯍꯦꯟꯅ ꯁꯪꯀꯠꯂꯛꯏ. ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯅꯪꯅ ꯎꯁꯤꯠꯇꯕꯗꯣ? ꯉꯁꯤꯗꯤ ꯑꯩ ꯑꯃ ꯂꯦꯞꯂꯤꯉꯩ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗꯨ ꯌꯥꯔꯔꯣꯏ. ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯅꯤ. ꯅꯤꯛꯅ ꯂꯥꯏꯖ ꯂꯥꯛꯑꯣ, ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯍꯥꯏꯔꯁꯨ ꯑꯁ꯭ꯋꯥꯏꯗ ꯆꯠꯁꯦ. ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯇꯥꯍꯟꯒꯦ. ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯑꯃꯗ ꯋꯥꯔꯧ ꯄꯨꯔꯧꯅꯕꯗꯤ ꯑꯩ ꯄꯥꯝꯗꯦ. ꯌꯨꯝꯌꯥꯏꯅ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯌꯥꯒꯗꯕ ꯂꯩꯇ꯭ꯔꯦ. ꯅꯪꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯅꯦꯆꯔꯗꯨ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯂꯛꯄꯗꯤ ꯈꯛ ꯌꯥꯔꯣꯏ. ꯑꯣꯏ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯪ ꯀꯔꯤ ꯑꯣꯏꯗꯅꯅꯣ? ꯂꯥꯏꯖ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯑꯁꯨꯛ ꯆꯌꯦꯠꯅꯔꯤꯁꯦ? ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ? ꯋꯥꯌꯦꯅ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯗ꯭ꯔꯕ ꯈꯨꯠ ꯌꯥꯎꯔꯛꯄ ꯈꯪꯍꯧꯔꯣꯏ. ꯉꯁꯥꯏ ꯃꯈꯩ ꯑꯁꯥꯎꯕ ꯎꯠꯇ ꯐꯥꯊꯔꯒ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯍꯟꯗꯛꯇꯤ ꯅꯨꯡꯁꯥ ꯂꯥꯕꯒꯤ ꯇꯁꯦꯡꯕ ꯁꯛꯄꯨ ꯃꯣꯔꯛꯏ. ꯌꯨꯝꯌꯥꯏꯁꯨ ꯍꯟꯗꯦ, ꯍꯦꯛꯇ ꯑꯗꯨꯃꯛ ꯐꯤꯡꯒꯠꯂꯤ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯪꯒꯤ ꯀꯨꯁꯤ ꯇꯧꯕ. ꯃꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯕꯅꯤꯅ ꯌꯥꯔꯔꯣꯏ. ꯅꯈꯣꯏ ꯀꯅꯥꯅ ꯂꯥꯏꯖꯕꯨ ꯎꯁꯤꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯑꯩ ꯂꯩꯔꯤ. ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯌꯨꯝꯌꯥꯏꯁꯨ ꯅꯤꯛꯔꯣꯝꯗ ꯆꯪꯁꯤꯟꯒꯦ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯂꯥꯏꯖꯅ ꯊꯠꯂꯒ ꯌꯥꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯅꯥꯀꯜꯗꯒꯤ ꯊꯤꯟꯖꯤꯜꯂꯛꯄ ꯀꯤꯟꯅ ꯌꯨꯝꯌꯥꯏꯒꯤ ꯃꯃꯥꯏꯗ ꯄꯥꯟꯈꯤꯗꯨꯅ ꯇꯨꯡꯗ ꯈꯣꯡꯀꯥꯞ ꯑꯃ ꯅꯤꯍꯜꯂꯤ. ꯃꯥꯁꯨ ꯂꯥꯏꯖꯅ ꯈꯥꯝꯂꯛꯄꯗꯨꯗ ꯍꯦꯛ ꯋꯥꯈꯜ ꯑꯣꯏꯍꯧꯗꯕꯅꯤ. ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯨꯗꯕꯅ ꯆꯦꯛꯁꯤꯟꯍꯧꯗ꯭ꯔꯦ. ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯅꯤꯛꯇ ꯑꯣꯟꯁꯤꯜꯂꯛꯏ. ꯌꯥꯝꯕꯣꯡ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯂꯥꯏꯖ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ. ꯅꯥꯀꯜꯗ ꯂꯩꯌꯨ. ꯏꯕꯥꯅꯤꯒꯤ ꯃꯔꯤꯗ ꯌꯦꯜꯂꯛꯄ ꯃꯤꯗꯤ ꯌꯥꯃꯨꯡꯅ ꯂꯦꯞꯅ ꯊꯥꯒꯗꯕ ꯅꯠꯇꯦ. ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯋꯥꯔꯛꯀꯗꯕꯅꯤ. ꯃꯁꯤꯗ ꯀꯤꯔꯒ ꯆꯦꯟꯒꯗꯕ ꯅꯪꯒꯤ ꯌꯥꯃꯨꯡ ꯅꯠꯇꯦ.